May ahum 2023 thorakpa irang aset hojik tha tratuk mapung phare hojik phauda state government gi side gi irang ase loisinu honabadi yu ubu phangde marak sida handak Imphal gi area da thokiba irang maruina Imphal Kaisapat amadi Kawada thokiba irang aduda maibam jek nonglei atop Facebook account singna airo ki prajabol lebak miyam da lana honari base pung kunmari manungda lebak miyam da sindok kadabni Karigumba hariba Facebook account sing asina pung kunmari manung da lebak miyam da singdok jabadi madur thorokpa apapata daita punamak masana pugadabani marak sida hairok amadi Thaban district pu lana uhonab amadi achai merai khaiduna lebak miyam da lana honariba se hairok apun kalaki maikaidagi nungaitaba phungkok sari Manipur government amadi India government na athubu matamda irang ase losinab honabiyu haina hairok apun kalaki maikaidagi appeal tawjari